KUKI KHUTLAI PAIBA SINGNA MAI THADOKTUNA MANGHANKHRABA YUMKAI SING SHABADA MATENG PANGBADA NATTANA SECURITY MATIK CHANA PIDUNA TANGDU LEITABA HANJILHANGANI HAINA LEINGAK PIKHIBA THADOKTUNA Ngasi Oirakliba Phivam Asina Maram Oiraga Thajaba Khudingmak Manghall HAINA BOROBEKRA Police Station da CHANGJAPHAM LOUDUNA LEIRIBA LAMTAI KHUNODAGI NABA KOBA KUNJAMANA FONDORAKLE NABANA PAUMI SING da HAI Asina Maram Oiraga BOROBEKRA Police Station da Kunja Singna CHANGJAPHAM LOUDUNA LEIRAKLIBA ASI THAKAYAM PHARAKLABANI Oiraga Phivam Asina CHADABA KAYA MAYOKNARE MAFAM ASIDA CHANGJAPHAM LOUDUNA LEIRIBA NUPI ANGAꯡ SING ASIGI Phivam ASI MARI LEINABA SINGNA LAKTUNA YEꯡSINBIYꯨ MAFAM ASIDA LEIRIBA Kunja Singbu HANNA YEꯡSINBIDABA ASI LAIBAK THIBANI NOꯡ CHURAKPA MATAMDA MIYAM ASI tumfam leitabagi awaba chawna mayoknare mafam asida anaba kaya yawrapana hena khudung chadaba mayoknare lamdam asida leiriba CSO singnasu miyamgi awaba se mari leinaba singda yongnaba amadi awaba sing asibu kharadang oidabasu koknaba mateng pangbiyo hainasu mahakna makhata ki akoi mai amata jiri thokpa khoi kiri ngamde maramdi lambi sida adigumba mai thariba nungmai paiba bom paiba mayam tuna akoi hat ki gadra akiba lei akoi ki anaba mat koi chatpa ngamdre jiri do hostan chatpa ngamdre mafam sida doctor lebu sunate akoi nung gi sir ko natana akoi ki lambi leiraktre